PM Khongsat Mangoinana Sambit patra amasung Ajit Gopsari Impal Thunari BJP ki MLA sing yauna thambal sanglen mi pampang thokri tha asigi tara humdoida Prime Minister Manipur pung kharagi khongsat lakadori basiga mari leinana Mangoinana BJP ki National Spokesperson Sambit patra amasung BJP Manipur ki in charge Dr. Ajit Gopsari ngasinungthil Impal Thunari ngasinungthil pung amaga makhairon tabara Dr. Sambit patra amasung Dr. Ajit Gopsari Impal ki BT Kendra International Airport ta thunglabaga BJP Manipur Pradesh ki President Sarda MLA Sushindro MLA Ranjan MLA TS Basanta Kumar yauna BJP ki lusingba kya na harautiam okay Sambit patra amasum Ajit Gopsari da paumisingna Prime Minister Khongsat asigi matangna hangbo wangi sapsaba pakhum pidragasu Prime Minister Narendra Modi ki Manipur Khongsat asina state asida mausak ingta paphiyamda hanjilakpada sauna mating oiragan haina phungtoki panba yabari tha asigi tarahumdoida Prime Minister lakaduri basiga mari lendana mahak pungak sienbagi thabak tawgadaba advanced security team amadi gari singang Imphal yorokrabani loinana Prime Minister na miyam na wangang gadoriba susamboda leiba press ground sem sabig akan bathabak satharibani masigi matakta Prime Minister na satkadaba lambi singso ahenba security force sing deploy tawbagi matakta machu mamel sangba madi lambi gi nakal sambal khabagi thabaksu ahing nungthil naidana satharibani amaramda ngasi numidang wairam pung mga tabadagi Sambit patra amasum Dr. A Gopsari ga loinana BJP ki MLA sing sarugya duna thambal sanglen mi pampang tokre pawgi lekhuna magi matungina mi phamaduda state asida BJP ki mapangal kangkhat hananaba lokot kadaba thabak singamadi ate political development yauna maru ebi issue kya khannaram ba yahidi loinana tha asigi tarahumdoida Prime Minister Manipur lakadori basigi sem sabigi matang su khannaram yahidi mi phamadura Manipur haujik thengnari ba phibam asigi warusan ama laktuna tangdu leitaba halakna yauna Manipur mapangal kangkhat hananaba honabada party asina lawgada thaudang singi matang su khanaki mi masuna kari kari warep law laikhibagi habigi matangdadi chapchana khangmamdri Kokizau Council na Prime Minister taramna okanekri Kokizau miyamna taliba separate administration ki demand Prime Minister na Laothoklamnaba takshinkri Kokizau Council na Prime Minister Narendra Modi taramna okani haikibaga loinana separate administration ki demand thabak to onthonaba takshinkri leba asigi Prime Minister ikon kon boina susampur sahi nifurong gi mamang laklamnaba matung handak ahan boina Prime Minister Narendra Modi na susampur lakadori basi history oiba madi yamna tangba thawdo amani haina Kokizau Council Gadget sina phungtokladuna maki khongsat asibu Kokizau miyamna taramna okli hari Kokizau Council Gadget sina thadorakpa chirolamada haukibasai khara si Kokizau miyamna awaba kya khangduna lakli hariba matam asida majority mitai community na misamsani gi yankai gi mathakta hathri sir sahunga humpu hena amadi yum lising tare tumna mai thakri miyai lising ni phurom mayum leitana lanjena drunga si phau wana punsi lenduna ipai puna thambiramba maramda sanglak pangamdana lairi hairi kanagumba kharana yaningba natragana yaningda wafam thamlaga asengba wafam di majority community asigi action amadi aggression maram oiduna Kokizau miyam namduna tokai tahle asiguma phibam asida Kokizau miyamna democratic spirit amadi India gi lusingba singda thajaba thamduna lairakli sai kya gi mamangdigi constitution gi article 239A gi makhara legislature yawba Kokizau gi tunganba union territory ama pibinaba demand tawduna lakhibani demand asi community asi ki khudong sanaba khalaga tawbanati aikoi gi miyam gi peace security ama survival gi damak demand asi tawbana hari Kokizau miyam gi apamba aningba laiba asi bulusing liba Prime Minister na tabigani haibigi thajaba mapung phana thamli maram asina Prime Minister gi suchampur khongsar asibu Kokizau miyam na taram oksari heba wafam su gadget sina thamrakli amaramna Kokizau Women's Forum Delhi and NCR na su Prime Minister Narendra Modi gi suchampur khongsat pu taram okpa phongdorakpaga loinana khongsat asina justice amadi peace puraklagani haiba thajaba thamrakli Kokizau miyam gi matam kya gi mamangdagi tanduna laklapa demand sing separate administration union territory gi wapam munna tabiduna sapsaba thabak lokhatkadabani haibigi thajaba su thamrakli lanjenari bising masagi mayumda hanjanaba ngamnaba thawang lokhatpaga loinana minority community sing gi mathakta terrorist ki thabak sing chathariba mitai separatist terrorist sing maruk phangna muthat pinabasu Prime Minister gi puning sing silakli Samukomda KNO gi designated camp thamnabagi thawrang khudak da handokadabani suspension of operations through agreement ki makada
Sealet Lady Kuki National Organization KNOgi Hamok Kempu Samukom the Oina Hong of the Center Government Tauran Kudak the Handokadavani Haina, Marine Frontier Organization Singi Makedi Akan Wapam Tamnaduna, Taurangashan Manipurgi Border District Am Oiriba, Technopal, Lady Community Marakta, Irang Troknabigi Maram Oigan Hari. Marine Frontier Organization Sing the Tadorok Pachiro Lamada, Madaki Wapam Pongdo Pagaloina, Center Langaki, Kongtang Shibu Kan Yaning the Pungto Laduna, Samukom Haidi Bamapamasi Nagama the Ate Community Singna. Masi, Kamzong, Rail Ramaso, Border Town More, Gimerk Sato Sintaunari Lambi Yamna, Critical Oipam Mamani, Maramasan Hari Lambi Paring a Sik Sarukta Kulai Pai Singi Kem Tamzan Tarabadi, Misa Mayam Asat Walksing, terrorize ki tabak sing setaduna aki akang pi batanatana amanama bu thajanadana bi asoba maramam oirakani hari sirolasin makataraduna KNO gi Harmon kem hangdokna ba lokhalakliba khongthang asina lamdam asig yellow missing gi marak laidiba yamna sensitive oiba issue sing asi New Delhi na puksiel sing lusina ba hotnadi haiba takoni community gi marakta pamdaba thagdok sing thoktana ba asigumba kem sing asi koki bele sing gi akoiba mafam khaktada thamgada bani haiba wafam se phongdorakli kulai pai bi sing mamang thakta maring khul sing da attack kya satakhiba khul gi get mai thakhiba madi misa miyam kya aso open lehen khiba thagdok kya lekhre haiba wafam thamladuna center na samukom na KNO gi designated kem hongchulakna ba thabak lokhalak pa haiba ji community gi marakta nungsina dana ba hengar handuna lamdam asigi ingta pa thugaina ba honarak po ina thokani maram asina center government na samukom da kem thamna ba lokhalakli ba khongthang as khudak ta handokada ban hanasu marine frontier organization singi makai digi center government da takshilakli loinana state asida prime minister Narendra Modi lakpa gi mangoinana BJP visit ki mangoinana Manipur gi Susangpur district ta yargan siznaba athingwa thamkhre ainisu pawmuna makhatana phongdorakli amarom dana national highway yauna naga area da threat emagol khongjung chathari naga area da ngamkai sambal khaba lepnaba amadi free movement regime FMR amuhana lehanana ba demand tawduna UNC na national highway yauna naga area da threat Emagogi Kongjung Satari, Naga area powder pose putok pusin tawbada thingbi khongjang asi thasigi nipan gi hingnong yaidi gi hawkhibani hainisu pawmuna makhatana phongdokli economic blockade haina haidraga su sangchiliba khongjang asi economic blockade oibana lamdam asi da sana thaknaba yauna nongmada sangdaba yadraba polam sing puslakliba gari kya national highway 2 Imphal Dimapur amas national highway kunthraga taret Imphal jiribam lambi ani gi paringna panduna laikhre hainisu pawmuna makhatana phongdokli ado tentana sunu myam da thamjaramge Haojik2 di myam paw sumata sa lusinjarage masuma khata bano update myam punanga mina sena channel sigi mekki digi myang pham da makhatana thamjari makhata bano update myam punanga mina se